ꯑꯍꯥꯟꯕꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤ ꯑꯁꯤꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗ ꯑꯩꯍꯥꯛꯅ ꯂꯥꯡꯖꯔꯤꯕꯁꯦ ꯑꯩꯍꯥꯛꯀꯤ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯏꯆꯥ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯏꯅꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯍꯥꯛꯀꯤꯗꯃꯛꯇ 1K ꯑꯃꯨꯛꯇꯪꯗꯤ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥ ꯁꯛꯅ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯑꯥꯔꯇꯤ ꯑꯣꯡꯕꯤ ꯃꯪꯂꯦꯝꯕꯤ ꯗꯦꯕꯤ ꯀꯧꯖꯩ ꯍꯥꯏꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯗꯨ ꯈꯨꯗꯛꯇ ꯉꯥꯡꯕꯁꯤ ꯑꯩ ꯃꯪꯂꯦꯝꯕꯤꯅꯦ ꯋꯥꯗꯅꯦ ꯑꯩꯈꯣꯏ ꯈꯨꯠ ꯍꯥꯝꯖꯔꯦꯀꯣ ꯌꯥꯝꯅ ꯈꯨꯠ ꯍꯥꯝꯕꯤꯒ ꯍꯥꯏꯕꯤꯔꯛꯀꯅꯤ ꯈꯨꯠ ꯍꯥꯝꯖꯔꯦ ꯀꯥꯏ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯆꯥꯔꯁꯤ ꯆꯝꯐꯨꯠꯁꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯣ ꯆꯝꯐꯨꯠ ꯆꯥꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯝꯐꯨꯠꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯧꯈꯠꯆꯔꯒꯦ ꯆꯝꯐꯨꯠꯁꯦ ꯆꯥꯎꯃꯟꯒꯔ ꯆꯟꯗ꯭ꯔꯦ ꯑꯩꯅ ꯆꯥꯎ ꯇꯧꯕꯗꯤ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯎꯋꯦ ꯆꯝꯐꯨꯠꯁꯦ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯋꯦ ꯏꯔꯣꯝꯕ ꯍꯥꯟꯅ ꯑꯩ ꯊꯝꯖꯔꯒꯦ ꯑꯍꯥꯎꯕ ꯃꯊꯦꯜꯕꯨꯗꯤ ꯅꯄꯣꯟꯇꯦꯗ ꯉꯁꯤꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯦ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯔꯦ ꯑꯩꯗꯤ ꯀꯣꯟꯅꯕꯁꯦ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒꯦ ꯂꯧ ꯑꯩꯒꯤ ꯑꯃꯗꯤ ꯍꯥꯞꯆꯔꯝꯁꯦ ꯆꯒꯦꯝ ꯄꯣꯝꯕ ꯑꯃ ꯌꯦꯡꯉꯒ ꯌꯦꯡꯉꯒ ꯃꯍꯥꯎꯗꯣ ꯀꯝꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯔꯣ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯍꯌꯦꯡꯃꯛꯇꯗꯤ ꯑꯍꯥꯎꯕ ꯊꯣꯡꯉ ꯑꯃꯨꯛ ꯆꯥꯁꯦ ꯆꯥꯁꯦ ꯁꯤꯒꯤꯗꯤ ꯑꯩꯅ ꯁꯤꯡꯗꯨ ꯆꯥꯗꯧ ꯃꯌꯥꯝꯗꯣ ꯃꯤꯗꯣ ꯂꯩꯇꯕ ꯍꯧꯖꯤꯛ ꯂꯣꯏ ꯆꯠꯊꯣꯛꯅꯈꯤꯗꯅ ꯍꯟꯗꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯏꯃꯥꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯖꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯌꯦꯡꯖꯩ ꯑꯩꯈꯣꯏꯅ ꯏꯅꯥꯎꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯅꯥꯎꯅꯤ ꯑꯗꯨꯅꯅꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯌꯥꯝꯖꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯍꯣꯠꯅꯖꯩ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯁꯤ ꯄꯣꯀꯣꯂꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦ
많이 굽거든. 하고 하고. 짜부터 양파하고 간하고 굽는 양만 그래 그냥 우리 짭짭하다. 왜냐면 또 이제 만나면 나한테 싹는 거다. 짜는 거 나오나. 싸는 거나 보다. 아무튼 하고 이제 마텔도 난다. 저기 뭐 좀더 건다. 하. 좀더 건다. 야 이렇게 스파이. 괜찮다. 좋다. 뭐 자꾸 내가 또 그냥 짱이야. 할게 봐. 나한테 보지 않 잡아야 돼. 그냥 짱. 그러고 좀 잡아야 돼. 이거 하면 알게 나 누시비우 mayam 장다나 원기 등디 원비우 아두가 원기에 해요버가 마이 키우네 등 방톡 자라테 시 하자네 mayam다 nó chạy thì cả cái tấm không chắc cái tấm rồi Chắc ăn. có thể Dạ này ngon. đấy đâu cuộn rồi nó chả phải là gì kì Đó. chắc cái tấm nó phải là gì Hãy chụp lại. tôi kéo qua phải là gì không Đó. mà không được chưa Nhằm thì nó kia lên quay đúng ra bên này ra kia wow rồi bởi nào chứ nó sẽ biểu mà anh tăng mà bộ nó tao biểu nó sẽ biểu na cắt tao biểu mà rin bút sila ka mama kung nabaay na mayam dahil dyan Jawa Pak yung Dạ.
마음도 좀 돌리면 너무 왜 나고 하거든요. 이거 생각을 저기 보는 ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯥꯁ ꯀꯣꯇꯤ ꯆꯥꯛꯈꯨꯝ ꯃꯇꯝ ꯌꯧꯖꯔꯛꯂꯦ ꯂꯣꯏꯁꯤꯟꯖꯔꯒꯦ 그러면 저기 보면 여가 용장 문제 하고 왔네. 아니 용장은 자꾸 하고. 아, 이리 남들 잡아. 얌장한데. 땅 잘죠. ngasiꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯎꯏ ꯏꯃꯥꯁꯤꯕꯨ ꯍꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯟꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗ ꯌꯥꯝꯅ ꯆꯥꯃꯤꯟꯅꯔꯛꯈꯤꯅꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯤꯅꯣꯗ ꯂꯥꯏꯅ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ